ꯂꯝꯗꯝ ꯑꯁꯤꯗ ꯊꯦꯡꯅꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯗꯨ ꯊꯦꯡꯅꯅꯕ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ MLAK ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ MPCCꯒꯤ ꯗꯣꯛꯇꯔ ꯁꯦꯜꯁꯅ ꯁꯤꯟꯗꯨꯅ ꯋꯥꯡꯈꯩ ꯄꯨꯖꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯍꯦꯜꯊ ꯀꯦꯝꯞ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯅꯣꯡꯖꯨ ꯄꯟꯊꯥ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯅ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯥꯡꯖꯧꯅꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯍꯧꯗꯕꯗꯒꯤ ꯇꯝꯊꯤꯔꯕ ꯏꯆꯥꯎ ꯑꯗꯨ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯋꯥꯕ ꯇꯥꯍꯟꯈꯤꯕꯅꯤ꯫ ꯗꯣꯂꯥꯏ ꯊꯥꯕꯤ ꯕꯦꯔꯦꯖ ꯃꯇꯝ ꯆꯥꯅ ꯆꯦꯛ ꯇꯧꯗꯕ, ꯏꯊꯥꯏ ꯕꯦꯔꯦꯖ ꯃꯇꯝ ꯆꯥꯅ ꯍꯥꯡꯗꯣꯛꯇꯕ ꯑꯃꯗꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗꯒꯤ ꯐꯟ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯇꯨꯔꯦꯜꯒꯤ ꯂꯧꯅꯝꯕꯥꯜꯁꯤꯡ ꯁꯦꯝꯖꯤꯟꯗꯕꯁꯤꯡ ꯑꯁꯤꯅ ꯏꯆꯥꯎ ꯑꯗꯨ ꯃꯥꯌꯣꯛꯅꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯆꯥꯎ ꯑꯗꯨꯅ ꯁꯣꯛꯍꯜꯂꯕ ꯏꯃꯨꯡꯁꯤꯡꯗ ꯄꯤꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯄꯤꯊꯣꯛꯇꯕꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯄꯤꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯚꯤꯛꯇꯤꯝꯁꯤꯡꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ वारब प्रजासिंगना पामीबसी सरकार अमा लेरी सरकार न पीगदबनी the whole responsibility is the PR government aduna masi सरकार न मतम चाना अखोय पीनबा सो हुजि फक पीद्री सें खर पीबनदि अखोय पुसि हिंबा ngमोय लाइरब प्रजा और for the last 4 year सही मरी सिमदि अखोय इकोनॉमिकली क्राइसिस लेरे सेंथुंगी सेंबिलोन सोखरे because of the violence and the failure of the former government the past government maramaduna whole praja singse scheme mayam adagi leiriba mayam singse fail oi haiba simadi aikoi ure khange aduna hauji si praja yamna wai compensation si sarkar na athuba matamda pibiba yum sabiba adagi soklaba praja singda affected people singda immediate compensation si pigidabu hauji soe sentum gi pim phatri then adudagi amu sahi ani le rakanda compensation pibududi prajada thudona kanaba fangoyaba adu immediate compensation is highly required maramaduna asigi government dai na appeal tawjari athu matamda compensation piu